MISAꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯒꯤ ꯃꯤꯐꯝꯗ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ ꯑꯃꯗꯤ ꯐꯣꯛꯁ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯎꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯝꯒꯅꯤ꯫ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ MISAꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯒꯤ ꯃꯤꯐꯝꯗ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ ꯑꯃꯗꯤ ꯐꯣꯛꯁ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MISAꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯥꯛꯂꯤꯕ ꯖꯨꯟ 30ꯗ ꯎꯅꯅꯕ ꯀꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 18ꯅ ꯁꯥꯕ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ ꯑꯃꯗꯤ ꯐꯣꯛꯁꯀꯤ ꯃꯤꯍꯨꯠꯁꯤꯡ MISAꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯔꯨꯅꯕ ꯍꯌꯦꯡ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯀꯣ, ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯐꯣꯛꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯖꯨꯟ 30ꯗ MISA ꯎꯅꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯉꯁꯤ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯂꯨꯞ 3 ꯑꯁꯤꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯧꯔꯛꯄꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯒꯤ ꯐꯤꯚꯝ ꯂꯩꯇꯕꯅ ꯂꯨꯞ 3 ꯑꯁꯤꯅ ꯄꯨꯟꯅ ꯆꯠꯇꯨꯅ MISAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯎꯅꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯊꯝꯂꯨꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯍꯌꯦꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯑꯄꯨꯟꯕ ꯃꯤꯑꯣꯏ 18 ꯑꯗꯨꯗ ꯑꯃꯨꯀꯣ ꯑꯃꯗꯤ ꯀꯣꯀꯣꯃꯤꯗꯒꯤ ꯃꯤꯑꯣꯏ 8 ꯑꯃꯁꯨꯡ ꯐꯣꯛꯁꯇꯒꯤ ꯃꯤꯑꯣꯏ 5 ꯌꯥꯎꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯂꯨꯞꯁꯤꯡ ꯑꯁꯤꯅ MISAꯒ ꯎꯅꯔꯨꯕ ꯃꯇꯝꯗ ꯊꯝꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯍꯟꯗꯛꯁꯨ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯗꯨꯅ ꯇꯛꯁꯤꯟꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯝꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯟꯗꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯃꯥꯡꯗ MISAꯒ ꯎꯅꯔꯨꯔꯕ ꯑꯗꯨꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯃꯥꯡꯗ MISAꯒ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕ ꯋꯥꯐꯝꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯟꯗꯛ ꯎꯅꯕ ꯑꯁꯤꯗꯗꯤ ꯌꯥꯅꯈ꯭ꯔꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯎꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯂꯨꯞ 3 ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯂꯦꯟꯁꯣꯔꯅ ꯂꯩꯈꯤꯗꯕꯗ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 23ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ UNLFꯀꯤ ꯂꯣꯀꯦꯜ ꯚꯣꯂꯨꯟꯇꯤꯌꯔ ꯏꯇꯥꯎ ꯅꯥꯔꯦꯡꯕꯝ ꯑꯦꯂꯦꯟꯁꯣꯔ ꯑꯦꯂꯥꯏꯁ SK ꯋꯥꯡꯖꯤꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯩꯀꯥꯏ ꯚꯥꯏꯔꯦꯜ ꯐꯤꯚꯔꯅ ꯅꯥꯕꯗꯒꯤ ꯇ꯭ꯔꯥꯟꯁꯤꯠ ꯀꯦꯝꯞꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯇꯥꯎ ꯑꯁꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ UNLF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MP ꯅ ꯌꯥꯑꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ M ꯁꯛꯍꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯇꯥꯎ ꯅꯥꯔꯦꯡꯕꯝ ꯑꯦꯂꯦꯟꯁꯣꯔ ꯑꯦꯂꯥꯏꯁ SK ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯖꯤꯡ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯥꯔꯦꯡꯕꯝ ꯑꯦꯄꯣꯂꯣ ꯑꯃꯁꯨꯡ ꯑꯁꯥꯂꯇꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯃꯆꯟꯅꯨꯄꯤ ꯑꯃ, ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯑꯃꯁꯨꯡ ꯏꯇꯥꯎ ꯑꯦꯂꯦꯟꯁꯣꯔꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤ꯫ ꯏꯇꯥꯎ ꯑꯦꯂꯦꯟꯁꯣꯔ ꯑꯦꯂꯥꯏꯁ SK UNLFꯀꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯆꯠꯂꯤꯕ ꯆꯍꯤ 2025ꯀꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯄꯥꯔꯇꯤꯒ ꯁꯝꯅꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯑꯥꯔꯃꯤ MPAꯒꯤ ꯕꯦꯁꯤꯛ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ BMT ꯂꯧꯅꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ MPAꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ GHQ ꯌꯧꯗ꯭ꯔꯤꯉꯩ ꯇ꯭ꯔꯥꯟꯁꯤꯠ ꯀꯦꯝꯞꯇ ꯂꯩꯔꯤꯉꯩꯗ ꯃꯁꯥ ꯉꯝꯂꯛꯇꯕꯗꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥ ꯑꯁꯤꯒꯤ 23ꯒꯤ ꯑꯌꯨꯛꯇ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ MPAꯒꯤ BMT ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯆꯪꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕ ꯐꯪꯗꯅ ꯚꯥꯏꯔꯦꯜ ꯐꯤꯚꯔꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯇꯥꯎ ꯑꯦꯂꯦꯟꯁꯣꯔꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯇꯥꯎ ꯑꯦꯂꯦꯟꯁꯣꯔꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯁꯤ UNLF MPAꯒꯤ ꯈꯛꯀꯤ ꯅꯠꯇꯅ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ꯫ ꯏꯇꯥꯎ ꯑꯦꯂꯦꯟꯁꯣꯔꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯑꯋꯥ ꯃꯩꯁꯥ ꯅꯪꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ UNLF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MPAꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯂꯣꯏꯅꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯇꯥꯎ ꯑꯦꯂꯦꯟꯁꯣꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯃꯥꯂꯦꯝ ꯂꯩꯁꯥꯗ ꯇꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯒꯣꯏ ꯁꯥꯔꯝꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯥꯐ 4 ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ꯫ ꯑꯍꯃꯗꯕꯥꯗꯇꯒꯤ ꯂꯟꯗꯟ ꯇꯞꯅ ꯄꯥꯏꯔꯤꯕ AI-17 ꯋꯥꯔ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯗ ꯉꯥꯏꯔꯤꯉꯩ ꯆꯩꯔꯛꯇ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯖꯒꯣꯏ ꯁꯥꯔꯝꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯥꯐ 4 ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯥꯐ 4 ꯑꯗꯨꯅ ꯄ꯭ꯂꯦꯟ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯥꯐ 4 ꯑꯗꯨꯅ ꯂꯅꯥꯏ ꯑꯣꯏꯕ ꯄꯥꯔꯇꯤ ꯄꯥꯡꯊꯣꯛꯆꯔꯕꯁꯨ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯥꯐ 10 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 194 ꯁꯤꯈꯤꯕꯇ ꯉꯥꯏꯔꯤꯉꯩꯗ ꯄꯥꯔꯇꯤ ꯇꯧꯔꯝꯕ ꯑꯗꯨꯗ ꯄꯦꯟꯅꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯁꯤꯖꯐꯥꯌꯔꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯆꯩꯔꯛꯇ ꯒꯖꯥꯗ ꯃꯤꯑꯣꯏ 32 ꯍꯥꯠꯈ꯭ꯔꯦ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒꯖꯥꯗ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯁꯤꯖꯐꯥꯌꯔ ꯊꯝꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯥꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯉꯩ ꯆꯩꯔꯛꯇ ꯏꯖꯔꯦꯜꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯒꯖꯥꯒꯤ ꯃꯤꯑꯣꯏ 32 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯅ ꯉꯔꯥꯡꯗꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯍꯧꯈꯤꯕ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯅ ꯒꯖꯥ ꯁꯤꯇꯤꯗ ꯂꯩꯕ ꯄꯦꯂꯦꯁꯇꯥꯏꯟ
Stadiumda air strike chathabada lanjena leiriba mioi taraganithoi chu hatki haidi Gazada leiba Safia Hospital gi warol amana hatkiba mioi taraganithoi adu hospital aduda pukhalakre atopa mioi taruk amasu Gaza gi kha thangba sarukta leiba Muasida 10 khanduna leiriba miyangi mathakta landarakpadagi sikhibani hairi US President Donald Trump na chayol asagi manungda Gaza gi unkhatnaba siloisinaba akanba mongda tharang tawri haina fongdorakraba matungda mioi kunthraga mari hatkiba sina Donald Trump na fongdokliba wafamsing adu kadai fawba thabakta onthokpa ngamgadagi haibadu hangba yaba wahang ama oirakli Gazada leiriba miyamgi aifanabagidamak White House ki maikaidagi chinja kaya marum supply tawduna lakli Miyam sing asegidamak America gi yamlaba senfamsing chading tawri haina US President Donald Trump na fongdokkibaga loinana mafam masida ceasefire chatna hanba haibasi yamna mamaru oi haiki France ki President Emmanuel Macron nasu Donald Trump na maroiba tawdang loduna Hamas amasung Israel gi marakta ceasefire thamnanabagi tharang lokhatnaba wafam kaya fongdokhi Gazada oiriba fibam asigi matangda Israel gi Strategic Affairs Minister Ron Demerna mathangi chayolda Washington na chatuna Gaza ceasefire gi matangda kupna khana nainagadawri haini Suicide attack ta Pakistan lanmi taragataru Hatkhre Kuki Mla Pakistan ngi awang nungchup thangba sarukta lariba Khyber Pakhtunkhwa province ta masa sijaduna landarakpada yamdrabada security personnel taragataruk sikre amasung Kuki Mla na sopan nangkre haidi Pakistan security gi maikaidagi fongdorakkiba warol amada suicide bomber amaduna pokhaiba yaba machaksing yawba gari amada tongduna bomb disposal unit ki man resistance ambush protected MRAP gari amada thomjilakpadagi laibak thiba thodok adu ngasi ayu anganbada thokibani soklaba mioi Kuki Mla gi manungda mioi 13 amadi michamsingni michamsing adugi manungda nupi amasu angangsing yauri soklabasing adugi fibam luna leiri thodo aduga mari leinana North Waziristan district ki Khadida lengang curfew thamjinkre hairi Security agency singna mafam aduda thiba humbagi thabak chathari amasung thodo adu Hafiz Gul Bahadur Guftagi subfaction ama oriba Usad al Harvanan na thoanbani haina fongdorakli ngasi thokliba thodo adu North Waziristan da thasigi manung da thokpa khwaidagi tamthiraba thodok amani mafam aduda matam kayagi mamangdagi security gi lamda chawna singnaba ama oibaga loinana mamangda sulaibak thiba thodok kaya thokre Taliban na Kabul da lengak paikibadagi Pakistan da violence ki thabak nongmagi hengalakli amaramda Pakistan gi chingi lamdam ama oiriba Khyber Pakhtunkhwa da ichaw thokpadagi yamdrabada mioi 13 siri haidi mioi 13 gi manungda angang mari yauri haina leiba adugi disaster management authority gi official singna fongdokre tamthiraba ichaw sina province asida yum 53 lom swat turel tamna chenthakre haidi gari huran banha ama fare Honda Activa ama recover tawre Police na ngasi gari huran bani haiba Thawbal district Lilong Chawboktagi Syed Riaz Khan Elias Jame Kunganipan kaubanaha ama mahaki mayumdagi fare hairi mangondagi registration number yaudaba Honda Activa blue machu ama so ama amasung Aadhaar card ama fagale hairi panba yabadi tha kharagi mamangdagi Manipur police na makhal kayagi gari huran bagi thabak thingnabagi dama akhanaba sel ama hangdoktuna gari huran basingi mathakta akanba thabak lakholagibani Pakistan amadi China na J-35 sizinaduna landaraklabasu S-500 na yamna laina kapthabangamlagani report China amadi Pakistan laiba anina advance oire hairiba fighter jet J-35 na India da landaraklabasu S-500 na yamna laina kapthabangamlagani haina ANI gi report amana fongdurakli report asigi matung ina J-35 hairiba fighter jet asi China na saba matik mayai leraba khulai amani Khulai ase hauji Pakistan na China dagi leinaba tharang pumnamak loikhrabani adubu Pakistan amadi China na mangjariba mangla nasi thugainabagi dama India na Russia gi khwaidagi advance oiraba air defense S-500 leinabagi Russia ga wari sanaba hokre haidi panba yabadi handak Pakistan amadi India ga soknakiba lan aduda Pakistan na kapsilakiba missile amadi drone pumnamak India da laiba matik mayai leraba air defense system S-400 na yamna laina kapthaduna India da Pakistan gi missile amadi drone amatana attack chathalakpa ngamankidabani Pakistan na China gi matik mayai leraba PL-15 missile falba sizinaduna India da kapsilakrabasu S-400 na yamna laina kapthakibani thodo asidagi ningba kairaba Pakistan na China dagi fighter jet J-35 laiduna India ga chap chana lan thengnaba ngamnaba honarakibani adumakpu fighter jet asibu kapthabangamba Russia gi air defense system S-500 lairagani tabada Pakistan na mangjaramba manglan pumna makai kibani
ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯤꯌꯥꯅ ꯂꯩꯒꯗꯧꯔꯤꯕ ꯔꯁꯤꯌꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-500 ꯑꯁꯤ ꯌꯦꯛꯅꯕꯅ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯁꯥꯏꯜꯁꯤꯡ ꯀꯤꯂꯣꯃꯤꯇꯔ 600 ꯂꯣꯝ ꯂꯥꯞꯂꯤꯉꯩꯗꯒꯤ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯃꯤꯁꯥꯏꯜ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯕ ꯉꯝꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 200 ꯍꯦꯟꯅ ꯑꯋꯥꯡꯕ ꯃꯐꯝꯗ ꯄꯥꯏꯔꯤꯕ ꯌꯦꯛꯅꯕꯒꯤ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯐꯥꯎꯕ ꯀꯥꯞꯊꯕꯁꯨ ꯉꯝꯃꯤ꯫ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ 91 N6AM ꯂꯣꯡ ꯔꯦꯟꯖ ꯔꯦꯗꯥꯔ X-rate ꯐꯥꯏꯌꯔ ꯀꯟꯇ꯭ꯔꯣꯜ ꯔꯦꯗꯥꯔ ꯑꯃꯗꯤ ꯃꯜꯇꯤ-ꯕꯦꯁ ꯐꯦꯁ ꯑꯦꯔꯦ ꯇꯦꯛꯅꯤꯛ ꯌꯥꯎꯔꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯆꯥꯏꯅꯥꯗꯒꯤ ꯂꯩꯒꯗꯧꯔꯤꯕ J-35 ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯃꯈꯜ ꯑꯁꯤ ꯔꯦꯗꯥꯔꯅ ꯇ꯭ꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯄꯤꯔꯝꯗꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯐꯥꯏꯇꯔ ꯖꯦꯠ ꯃꯈꯜ ꯑꯁꯤ S-500ꯅ ꯌꯥꯝꯅ ꯂꯥꯏꯅ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯀꯥꯞꯊꯕ ꯐꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯅ ꯃꯃꯥꯡ ꯆꯍꯤꯗ ꯏꯟꯗꯤꯌꯥꯗ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-500 ꯑꯁꯤ ꯂꯩꯅꯕ ꯑꯣꯐꯔ ꯇꯧꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ S-400 ꯂꯩꯔꯤꯕ ꯃꯔꯝꯅ ꯑꯣꯐꯔ ꯑꯗꯨ ꯌꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯅ S-400ꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯁꯤꯜꯂꯛꯄ ꯃꯔꯝꯅ ꯏꯟꯗꯤꯌꯥꯅ S-500 ꯂꯩꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯗꯨꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯀꯃꯥꯟꯗꯔꯁꯤꯡ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯉꯁꯤ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡꯗ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯉꯁꯤ ꯂꯩꯔꯣꯜ ꯆꯟꯈꯤꯕ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯁꯥꯏꯟꯇꯤꯁꯠ 13 ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯀꯃꯥꯟꯗꯔ 10 ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯑꯥꯔꯝ ꯐꯣꯔꯁꯀꯤ ꯂꯨꯆꯤꯡꯕ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯃꯣꯍꯝꯃꯗ ꯕꯥꯘꯦꯔꯤ, ꯔꯤꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗꯁ ꯀꯃꯥꯟꯗꯔ ꯖꯦꯅꯔꯦꯜ ꯍꯣꯁꯩꯟ ꯁꯂꯥꯃꯤ ꯑꯃꯁꯨꯡ ꯒꯥꯔꯗꯁ ꯑꯦꯔꯣꯁ꯭ꯄꯦꯁ ꯐꯣꯔꯁ ꯆꯤꯐ ꯖꯦꯅꯔꯦꯜ ꯑꯃꯤꯔ ꯑꯂꯤ ꯍꯥꯖꯤꯖꯥꯗꯦꯍꯅꯆꯤꯡꯕ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯇꯤꯁꯠ 13 ꯑꯃꯁꯨꯡ ꯁꯦꯅꯤꯌꯔ ꯀꯃꯥꯟꯗꯔ 10ꯒ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯆꯝ ꯀꯌꯥꯁꯨ ꯂꯩꯔꯣꯜ ꯆꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯀꯣꯅꯨꯡ ꯇꯦꯍꯔꯥꯟꯗ ꯄꯥꯡꯊꯣꯛꯄ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯀꯨꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯀꯥꯏꯅꯕꯒꯤ ꯄꯨꯡꯐꯝꯗꯨ ꯉꯥꯏꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯀꯨꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯤꯔꯥꯜꯁꯤꯡ ꯀꯨꯞꯁꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯁꯛꯇꯝ ꯁ꯭ꯇꯦꯠꯅ ꯆꯂꯥꯏꯕ ꯄ꯭ꯔꯦꯁ ꯇꯤꯚꯤꯗ ꯊꯥꯗꯣꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯁ꯭ꯇꯦꯠ ꯇꯤꯚꯤꯅ ꯂꯩꯔꯣꯜ ꯆꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯗꯣꯔꯛꯄ ꯄꯣꯁꯦꯁꯟ ꯑꯣꯐ ꯃꯥꯔꯆꯦꯁ ꯑꯣꯐ ꯄꯥꯋꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯟꯗꯛꯇ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯁꯤꯍꯟꯈ꯭ꯔꯕ ꯅꯨꯄꯤ 4 ꯑꯃꯁꯨꯡ ꯑꯉꯥꯡ 4 ꯌꯥꯎꯅ ꯃꯤꯑꯣꯏ 50 ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯟ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟꯗ ꯁꯣꯛꯈ꯭ꯔꯕ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦꯏ, ꯑꯦꯗꯚꯥꯏꯖꯔ ꯑꯂꯤ ꯁꯝꯈꯥꯅꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯔꯣꯜ ꯆꯟꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯛꯆꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯔꯦꯖꯤꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ, ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯜꯅ ꯊꯥ ꯑꯁꯤꯒꯤ 13ꯗꯒꯤ ꯍꯧꯗꯨꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯂꯩꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔꯁꯤꯡ, ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯃꯁꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯍꯥꯠꯈꯤꯕ ꯑꯁꯤ ꯀꯨꯝꯖꯥ 1980ꯒꯤ ꯃꯇꯝꯗ ꯏꯔꯥꯛꯀ ꯏꯁꯂꯥꯃꯤꯛ ꯔꯤꯄꯕ꯭ꯂꯤꯛꯀ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯁꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅꯁꯨ ꯏꯖꯔꯦꯜꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯐꯝꯁꯤꯡ, ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯐꯝꯁꯤꯡ ꯑꯃꯁꯨꯡ ꯁꯤꯇꯤ ꯀꯌꯥꯗ ꯂꯥꯟꯗꯥꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯂꯥꯟ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯏꯖꯔꯦꯜꯕꯨ ꯁꯧꯒꯠꯇꯨꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯤꯟꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯔꯥꯟꯅꯁꯨ ꯀꯇꯥꯔꯗ ꯂꯩꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ US ꯃꯤꯂꯤꯇꯔꯤ ꯕꯦꯖꯇ ꯂꯥꯟꯗꯥꯗꯨꯅ ꯏꯔꯥꯟꯒꯤ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯗ ꯏꯔꯥꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯕꯥꯘꯦꯔꯤ, ꯁꯂꯥꯃꯤ ꯑꯃꯁꯨꯡ ꯍꯥꯖꯤꯖꯥꯗꯦ ꯀꯧꯕ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔꯁꯤꯡ ꯌꯥꯎꯈꯤ꯫ ꯉꯁꯤ ꯇꯦꯍꯔꯥꯟꯗ ꯂꯩꯕ ꯕꯦꯍꯦꯁ꯭ꯇ ꯖꯣꯍꯔꯥ ꯁꯤꯃꯤꯇ꯭ꯔꯤꯗ ꯕꯥꯘꯦꯔꯤ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯁꯂꯥꯃꯤ ꯑꯃꯁꯨꯡ ꯍꯥꯖꯤꯖꯥꯗꯦꯗꯤ ꯍꯌꯦꯡ ꯂꯩꯔꯣꯜ ꯆꯜꯂꯒꯅꯤ ꯍꯥꯏꯔꯤ꯫